ꯀꯕꯨꯏ ꯀꯁꯇꯃꯔꯤ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ 𝗬𝗫 ꯀꯕꯨꯏꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯀꯕꯨꯏ ꯈꯨꯟꯅꯥꯏꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯛꯂꯕ ꯅꯥꯠ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯕꯒꯤ ꯋꯥꯔꯦꯞ ꯀꯌꯥꯃꯔꯨꯝ ꯂꯧꯈꯤꯕꯒꯤ ꯃꯅꯨꯡꯗ ꯀꯕꯨꯏꯁꯤꯡꯒꯤ ꯆꯍꯤ ꯍꯧꯕ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕꯗ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯄꯕꯨ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯅ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ LSTVꯒꯤ ꯃꯥꯏꯕꯔꯦꯜ ꯃꯩꯁ꯭ꯔꯥꯝ ꯏꯕꯣꯕ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯌꯦꯛ ꯁꯂꯥꯏ ꯂꯩꯖꯕ ꯀꯕꯨꯏ ꯐꯨꯔꯨꯞꯅ ꯂꯧꯔꯛꯂꯤꯕ ꯋꯥꯔꯦꯞ ꯑꯁꯤ ꯇꯨꯡ ꯁꯥꯟꯅ ꯌꯦꯡꯂꯒ ꯊꯥꯡꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃꯅꯤ, ꯂꯣꯏꯅꯅ ꯋꯥꯈꯜ ꯃꯥꯟꯅꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯩꯃꯤꯟꯅꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯌꯦꯛ ꯁꯂꯥꯏ ꯂꯩꯖꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯕ ꯂꯤꯆꯤꯡ ꯑꯃꯒꯤ ꯃꯈꯥꯗ ꯆꯠꯃꯤꯟꯅꯅꯕ LSTVꯒꯤ ꯑꯣꯏꯅꯁꯨ ꯀꯕꯨꯏ ꯂꯣꯏꯁꯪ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯀꯕꯨꯏ ꯀꯁꯇꯃꯔꯤ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ 𝗬𝗫 ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯀꯕꯨꯏ ꯈꯨꯟꯅꯥꯏꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯛꯂꯕ ꯅꯥꯠ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯕꯒꯤ ꯋꯥꯔꯦꯞ ꯀꯌꯥꯃꯔꯨꯝ ꯂꯧꯈꯤꯕꯒꯤ ꯃꯅꯨꯡꯗ ꯀꯕꯨꯏꯁꯤꯡꯒꯤ ꯆꯍꯤ ꯍꯧꯕ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕꯗ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯄꯕꯨ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯅ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ LSTVꯒꯤ ꯃꯥꯏꯕꯔꯦꯜ ꯃꯩꯁ꯭ꯔꯥꯝ ꯏꯕꯣꯕ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯌꯦꯛ ꯁꯂꯥꯏ ꯂꯩꯖꯕ ꯀꯕꯨꯏ ꯐꯨꯔꯨꯞꯅ ꯂꯧꯔꯛꯂꯤꯕ ꯋꯥꯔꯦꯞ ꯑꯁꯤ ꯇꯨꯡ ꯁꯥꯟꯅ ꯌꯦꯡꯂꯒ ꯊꯥꯡꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃꯅꯤ, ꯂꯣꯏꯅꯅ ꯋꯥꯈꯜ ꯃꯥꯟꯅꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯩꯃꯤꯟꯅꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯌꯦꯛ ꯁꯂꯥꯏ ꯂꯩꯖꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯕ ꯂꯤꯆꯤꯡ ꯑꯃꯒꯤ ꯃꯈꯥꯗ ꯆꯠꯃꯤꯟꯅꯅꯕ LSTVꯒꯤ ꯑꯣꯏꯅꯁꯨ ꯀꯕꯨꯏ ꯂꯣꯏꯁꯪ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯅꯤꯡꯁꯤꯡꯂꯛꯂꯤ꯫